मणिपुरी वारी पांबी चैनेलना ताबीरिबा पुम्नमक्पु तराम नोक्चरी ngasi amuk mayamgidamak ngaihat pothananaba anouba wari macha ama puduna lakchari wari macha asigi mamingna phongdoklamba haiba wari macha asini aibi tis bomberani taminarasi wari macha phongdoklamba ningthiraba ayuki matamni nongmadol korauhanbana nongpoklamda tarang tarang thorai matam asida ibem ngauraba maithongi natonduda sandanna leitengduna nganglap tauba furit ama litlaga ningong yauraba samlangado soina thadoklaga makhutta kambi paiduna korauhanbabu khoramjaba thorai isor khoramba loiraduna ibem magi kada sangkhre lairik pathokle mabungi college kaba nangnanaba sa ising thongba honari pisak piklingaidagi mamana hundok pirabi masin maupabusu naitomna hingliba ibosawna yoglaki palem imagi nungsi wahi taba phangjadraba ibem mabokki mafamda oinajai ponsigi awa nungai pumnamak asonbi mabok tamuna magi horakphamni palemgi khomlang thakpa phangjadraba palemgi nungsi wahi taduna tampak thakta nok kheduna sanajaba phangdraba mahakpu karamba papki mahino पाप लैननबा मपोक्ति करीगी पोक्पिरमलिबा खन्ना ईश्वरद निंदा तौरई पिरांग सिंथरई इबेमना तुमिन्ना कप्पदो उबदा महेश मसनबु नोखल्लगे खन्ना फागी तौरई इबेम ngarangdi aigi mangda nangse sagai amada chatkhre kaina haidokpaga lamiba aduga nangna aingonda asumbaga sardan yam thina sairami khangdeda ibani yam khanarami khangine nangna sajilaga haige hairaga nokna natene asengbagi nine nangna fagi tauraga dada college aloidra ngasi di salaroi nangina parikha kaidongaino dada ai parikha tharoida lairik tambase aingonda yamna ware ibem tanna khumki mahesna taningdraba wahi hairakpaduda nungaitana thadaba yade warabasu wana parikha duda thado u kanana budi thaningani imungi thaba ingkhang pumnamak mahangna taure aduga masana su thawai yaujadre nong hek ngan baga mapasu imungi laita laira thiba satki mabung phangi college sali karigumba matamda su koithoi maram asina asonbi maboka magadamak laihawi sarat mahesh ki luna tinaba marupni amasung makhoigi hek maning yum thangnana lai pisak piklingaidagi tinabana imungi laita laira tathok tasin tawi sarat nongmagi matam ayamba mahesh khoida adumak lai ibemga su fagi kaya tawnei kaya sami nei thangmi nei makhoigi imungi minung sinadi isam sabna mabung mopwagumna loinari boy maningi adubu sarati ibemagi masak nongmata uhoudabada laitapham khangdaba oiramle ibemagi ningthiraba maithongduda mantraga chenba jala karigino aina mabu pokminaba isangum khanba ngamdreba asina aigi karamba wakhal mathanta hangjaki ibem ngasidi magi imungda mathanata kaptuna lairami magi mama masana no kheduna chatpa uraga hena pirang nauhalli asonbi maboki nungsi wahaina su mamabu kauhanba ngamde ngasigi ahingse kayada ningthi jaraba nungsi kainaba kayadana ningthiraba ahing uraga pirang sinthaba nate palemgi nungsi wahai mapok ngaidagi taba phangjadraba ibem tumba yadraduna ningthiraba thaballakta thorakle matawaduda imungdagi mabokna kaurai ibem nangbu tumdribaro nathanta nungaidraga iboki nakta lau ibok ngasi se yamna khoirang khoisaunoi haifam khangdaba pukningse yamna nungsi kari taurabage nangbu numit hek chupagi adumna tawduna lairibadubu kanana kari hairaklabagene ngasaine imabokka nungsi tombiga laklami makhoida lakte haiduna yamna saurami aisu imaga asumna chatpa phanglamlabadi matam pumbagi oina noktuna lenjaramgani abok ibem makhol thokna kablakle masugi matau yengamdraba tamuna hairi kapkanu ibok lairibasidi
ꯏꯁꯨꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯌꯦꯡꯗꯤꯅꯦ ꯅꯃꯥꯕꯣꯛ ꯈꯣꯏꯗ ꯆꯠꯂꯨꯁꯤ ꯏꯕꯣꯛꯀ ꯀꯞꯀꯅꯨ ꯅꯄꯥ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯂꯤꯕꯤꯌꯨꯕ ꯏꯕꯣꯛ ꯂꯤꯒꯅꯤ ꯏꯕꯣꯛꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯇꯥꯃꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯈꯨꯝꯂꯛꯈꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝꯅ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯏ ꯃꯁꯨꯅ ꯅꯤꯡꯕ ꯑꯗꯣ ꯊꯨꯡꯖꯔꯁꯅꯨ ꯈꯟꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠꯇꯣ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯅꯍꯥꯛꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄ ꯃꯇꯝꯅꯤ ꯅꯄꯥꯅ ꯁꯨꯇꯤ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯃꯥꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯅꯥꯕ ꯍꯧꯔꯛꯏ ꯃꯥꯏꯕ ꯗꯣꯛꯇꯔ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯏ ꯅꯄꯥꯁꯨ ꯁꯨꯇꯤ ꯂꯣꯏꯔꯗꯨꯅ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯆꯠꯂꯝꯗꯥꯏꯗ ꯅꯪꯕꯨ ꯍꯟꯅ ꯆꯨꯞꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯁꯨ ꯑꯅꯤ ꯑꯃꯗꯤ ꯅꯃꯧꯕꯨ ꯊꯥꯗꯣꯛꯄꯤꯅꯨ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯏꯁꯥꯒꯤ ꯏꯊꯧ ꯃꯁꯛ ꯈꯪꯗꯕ ꯇꯥꯔꯒꯅꯤ ꯏꯔꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤ ꯆꯣꯡꯊꯣꯛꯎꯔꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯈꯨꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯒꯤ ꯃꯃꯥ ꯀꯞꯅ ꯀꯞꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯅꯃꯥꯒꯤ ꯑꯅꯥꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯅꯄꯥ ꯊꯣꯔꯛꯅꯕ ꯇꯦꯂꯦꯒ꯭ꯔꯥꯝ ꯀꯌꯥꯁꯨ ꯇꯧꯈꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯀꯥꯁꯃꯤꯔꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯃꯇꯦꯛ ꯂꯥꯟ ꯇꯧꯅꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯄꯥꯁꯨ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯃꯥꯗꯣ ꯁꯪꯁꯥꯔꯗꯒꯤ ꯕꯤꯗꯥꯏ ꯂꯧꯈ꯭ꯔꯦ ꯋꯥꯔꯤ ꯇꯥꯔꯤꯕ ꯏꯕꯦꯝ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯕꯣꯛꯀꯤ ꯃꯆꯤꯟꯗꯨꯅ ꯃꯦꯟꯁꯤꯜꯂꯒ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯛꯂꯦ ꯃꯕꯣꯛꯅ ꯊꯦꯝꯖꯤꯜꯂꯤ ꯅꯣꯡ ꯉꯥꯜꯂꯦ ꯏꯕꯦꯝ ꯉꯟꯇꯥꯅ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯃꯍꯦꯁꯁꯨ ꯁꯔꯠꯀ ꯀꯥꯈꯠꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯈꯤ ꯁꯔꯠꯅ ꯏꯕꯦꯝꯗ ꯏꯕꯦꯝ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯜꯂꯤꯀꯣ ꯄꯩꯈ꯭ꯌꯥꯕꯨ ꯀꯩꯗꯧꯉꯩꯅꯣꯅꯦ ꯇꯥꯡ 15ꯗ ꯗꯗꯥ ꯑꯁꯤ ꯑꯪꯀꯁꯤꯗ ꯍꯣꯠꯄꯤꯌꯨ ꯅꯈꯣꯏ ꯗꯗꯥ ꯍꯣꯠꯍꯜꯂꯨ ꯀꯩꯅꯣ ꯗꯗꯥꯅ ꯁꯪꯂꯒꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯒꯗ꯭ꯔꯣ ꯍꯣꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯗꯥꯏꯅꯣ ꯑꯪꯀ ꯕꯣꯏ ꯄꯥꯏꯈꯠꯂꯒ ꯆꯧꯀ꯭ꯔꯤ ꯊꯥꯡꯖꯤꯟꯗꯨꯅ ꯍꯣꯠꯄ ꯍꯧꯔꯛꯏ ꯃꯍꯦꯁꯁꯨ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯌꯦꯛꯏ ꯀꯥꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗꯅꯤ ꯐꯛꯂꯥꯡꯗ ꯂꯥꯏ ꯈꯔ ꯊꯦꯠꯂꯤ ꯎꯄꯨ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯁꯔꯠ ꯑꯪꯀ ꯑꯁꯨꯝ ꯍꯣꯠꯂꯝꯕꯗꯒꯤ ꯏꯕꯦꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯏꯕꯦꯝ ꯀꯔꯤꯅꯣ ꯑꯃ ꯀꯟꯅ ꯁꯤꯟꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯌꯦꯡꯂꯨꯕꯗ ꯏꯕꯦꯝꯅ ꯌꯦꯡꯂꯛꯇꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯏꯀꯥꯏꯕꯣꯏ ꯃꯈꯣꯡꯅ ꯏꯕꯦꯝꯗ ꯀꯥꯎꯔꯛꯏ ꯇꯦꯕꯜꯗꯣ ꯃꯐꯝ ꯆꯥꯔꯝꯗ꯭ꯔꯗꯨꯅ ꯏꯕꯦꯝꯂꯣꯝꯗ ꯇꯨꯔꯝꯃꯤ ꯗꯂꯥꯟꯒ ꯑꯣꯏꯔꯦ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯏ ꯑꯣ ꯏꯃꯥ ꯁꯤꯔꯦ ꯃꯍꯦꯁꯅ ꯌꯦꯡꯊꯣꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯃꯆꯟꯗ ꯉꯥꯡꯂꯛꯏ ꯃꯈꯥꯗ ꯄꯥꯔꯨꯕ ꯌꯥꯗ꯭ꯔꯣ ꯆꯠꯂꯣ ꯀꯨꯝꯊꯔꯣ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯥꯕꯗ ꯅꯤꯡꯊꯤꯅ ꯄꯥꯗꯕꯅꯤꯅꯦ ꯃꯁꯦ ꯑꯉꯥꯡꯁꯦ ꯁꯔꯠ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯁꯣꯏꯈꯤꯕ ꯑꯣꯏꯔꯤꯅꯤ ꯁꯤꯗ ꯑꯗꯨꯝ ꯄꯥꯔꯣꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯔꯠꯇ ꯈꯔ ꯁꯥꯎꯅꯤꯡꯅ ꯀꯨꯝꯊꯈ꯭ꯔꯦ ꯃꯍꯦꯁꯅ ꯍꯪꯉꯤ ꯚꯥꯏ ꯀꯣꯂꯦꯖ ꯆꯠꯀꯗ꯭ꯔꯣ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯚꯥꯏ ꯑꯔꯦꯝꯕꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯕꯅꯤꯅ ꯈꯔꯗꯤ ꯋꯥꯔꯦꯗꯅ ꯋꯥꯔꯤ ꯁꯥꯅ ꯀꯨꯝꯊꯔꯛꯏ ꯃꯇꯝꯁꯦ ꯏꯕꯦꯝ ꯆꯥꯛ ꯊꯣꯡꯉꯤ ꯏꯕꯦꯝ ꯑꯩꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯈ꯭ꯔꯣ ꯗꯗꯥ ꯌꯥꯔꯦ ꯅꯤꯡꯊꯤꯅ ꯊꯝꯂꯝꯂꯣ ꯁꯔꯠꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯕꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯏꯕꯦꯝꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ ꯎꯪꯕ ꯃꯈꯩ ꯎꯪꯂꯝꯂꯒ ꯏꯕꯦꯝ ꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯊꯟꯇ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯏꯕꯦꯝ ꯃꯕꯣꯛꯀ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯛꯇ ꯀꯥꯔꯛꯏ ꯁꯔꯠ ꯎꯕꯗ ꯍꯥꯏꯔꯛꯏ ꯗꯗꯥ ꯅꯪꯗꯤ ꯀꯣꯂꯦꯖ ꯆꯠꯍꯧꯗ꯭ꯔꯕ꯭ꯔꯣ ꯆꯠꯇ꯭ꯔꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯇꯨꯍꯟꯕꯅꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯉꯥꯛꯎ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯏꯕꯦꯝ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯀꯅꯨ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯁꯨꯈꯪ ꯈꯪꯗꯦ ꯏꯕꯦꯝ ꯅꯪꯅ ꯑꯩꯒꯤ ꯏꯑꯣꯡ ꯏꯇꯧꯁꯦ ꯎꯔꯒ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟꯅꯗꯕꯁꯤꯗ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯗꯗꯥ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯕꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯂꯥꯡꯇꯛꯅꯔꯕ ꯊꯃꯣꯏꯁꯦ ꯐꯥꯊꯖꯕꯅꯤ ꯏꯕꯦꯝ ꯃꯤꯍꯨꯟ ꯆꯣꯡꯉꯤ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯏ
ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯏꯕꯦꯝꯒꯤ ꯈꯨꯖꯦꯡ ꯆꯦꯠꯅ ꯄꯥꯏꯔꯒ ꯑꯁꯦꯡꯕꯔ ꯏꯕꯦꯝ ꯅꯪ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯔꯥ? ꯏꯕꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯛ ꯅꯣꯝꯂꯛꯏ, ꯃꯈꯨꯠꯇꯣ ꯀꯟꯊꯠꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯁꯔꯠ ꯏꯉꯛ ꯉꯛꯅ ꯋꯥꯈꯜ ꯇꯌꯥꯡꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯍꯧꯏ꯫